Manipuri State Commission for Women 19 Lak Suba Foundation Digi Thouram ngasi Hotel Imphal gi Sangai Hall da Pangthokhre nupi oibisinga politics yauna hiram khudimak da saruk yaduna leibak ki oiba achoba thodang lobagi tangai fade haina Manipur gi Commission for Women Foundation Digi Thouram adu athoiba mithunglen oina Governor Ajay Kumar Balana Phongdoki Governor Makhatana Hai Center Lengak na nupi singda khudong chaba pinaba tongan tongan ba thorang kaya paikhatuna lakli paikhat iba thorang sing adu nupi khungidamak khunaigidamak khanganaba tangai fade lak haiki amaromda thoram mapu oikiba commission asigi chairperson tumlip timtem mosangna thoram aduda hai nupi sing matangda school syllabus ta haptuna mahiro singda takwi tambiraba nupi singi mathakta chathaba miot minai dagi khara oiraba su ngak thokpa ngambani haiki ngasigi thoram aduda mari leinana women commission asigi voice of women truk suba edition thoram adu pangthokki